अस्सलामुअलैकुम वरहमतुल्लाहि वबरकातुहु अखोई ममांग तस्किरुल कुरान की आर्था कुतुब अखोई मणिपुर की कुतुब खना दरुल उलूम मरकज न फोंखिबा अदुगी सूरा अल फातिहा की मतांगदा अखोई नैनखिबदो अखोई मतेंग हाइबु सुमते अल्लाह खतदे निगिदमी हायरमक कुरान की सूरा अल फातिहा दुदा मागी तफसीर मका तुप्पा अल्लाह नियाबा अमगी मखादा नीरसु याय हायना तफसीर दोखिबदो अदुगा मैलिनना मखाता चथरकपदा ngasi wasilaगी matangda amuk yengsi wasila haibadi wachatpa wachatpe matangda amuk yengsi kari haibagi haibado Quran gi khoi sura al baqara ge digi sura 53 suba sura kun suba sura kun mathoi suba sura kun tra mari suba sura kun tra mapan suba sura nifu mari suba sura yangkai humdoi suba sura humdra mari suba adagi su ato to sura makhan mafhum kaya kaya da Quran gi maru oina sura khoi mafhum kun hena mafhum kun hena wasila gi wasat pi be matang da lai hai tare अखोगी वसिला सिदी आमने चावना मिसकंसेप्शन लई मसी सी मरु ओइना बरेलवी दियोबंदी सूफी अखोगी कबड़ापा मखोई मैम सिंगसी सिनने मखोइना वसिला सी वहन थोकलाना हल्लिबजी अदुगा मसीगी आठसुलाना हदो इसी वचत पसिगी मतांग दा हजिकी हाइरिबो सुरा पंजकी बसिंग अदु लोन मा आइना पुखतर सन नैनब तागदि यामना सांगबो टॉपिक अमो ओइना ओइरनी नैनबदि यामना वास ओइथोखरनी चौथोखरनी अदु समलप्पा आइना हजिक पनखिबा सुरा सिंग अदुगी अखोगी सूरा मसिंग अमदी आयात मसिंग तुम पल्ल थमनजरगे मदुदी हम हाइजगे सूरा बकरा की आयात चामगा कुलहुमदोय अदगी नत्रगा आयात चनी की यंखै मंगा अदि सूरा 53 सुबा सूरा मरियम की आयात 87 अदि सूरा कुन सुबा अदि सूरा तहा की आयात 109 अदि सूरा कुमाथोय सुबा हाइबदि सूरा अनबिया की आयात कुन निपान अदि सुमना सूरा कुंथ्रा मरि सुबा हाइदे सूरा सबागी याद कुलहुमदोय सुबा अदि सूरा कुंथ्रा मपन सुबा हाइबदि सूरा अजुमर याद निफु मरि सुबा अदगी सूरा निफु हुमदोय सुबा हाइदि सूरा जुखरुफ की आयात 86 अदगी सूरा 53 सुबा हाइदि सूरा नजम की आयात कुंतरुक सुबा अदि सूरा 74 सुबा हाइदि सूरा अल मुदस्सिर हाइतारे अदगी आयात 48 सुबा हाइबसिदा वसिलागी matang ge yak tani mayam na sisin loin ne kankhat ne nabi be ai aina haijiri famasi tara matungda tadringa den tawa tara matungda adi matungda aya thingse paraga kari hari mu habdu amu yengba ado aina hojik par kadrobasina sura al baqara gi aya nifu ni pandegini ado nifu ni pando ai pajrake kiyu numit adubu madu thawai amana atoppa amage kari amatam hot sinbi yaroidaba नद्रग मंगोंदगी लौबीदरोइदबा हाइज चचबा अतोप्पा अमगिदमक नत्रग मंगोंदगी लौररोइदबा अवात्पा मेंखत्पा नत्रग मखोइबु मतेंगसु पांबिदरोइदबा मतांग सिदा सिनरिबा वाहिसे हाइज चचबा हाइना पीरिबा अर्थ असिदा सिनरिबा अरबी वाहिसे शफाआ हाइबनी शफाआ हाइबनेबा सफा वयल नुमित्ता मी अमना मी अमगिदमक्ता अल्लाह की मफमदा हाइज चचबा पाप कोपिनबा जन्नदा पुसिनबिनबा हाइजबसी ओइथोकलोय सुनतंगी अल्लाह ना पेनबी खरबा सिंगदु खकनतना मसे काय दावी सूरा कुन माथै सुबा सागी सूरा कुन माथै सुबा सूरा अनबिया की आयत कुन निपांदा खुदमोइना हजरत मोहम्मद सल्लल्लाहु अलैहि वसल्लम अल्लाह ना वचत पीबगी याबा पीबी बसे पीबी बेबी सिंगदु खकनतना या पीबी बेबी सिंगदु खकता यागनेबा मखोय खकतना यागनेबा हाइज चचबा हाइबस अदु करम निमित्ता करम कांदा हायंग सीरा मतुंगी वयल निमित्ता मसिग मरि लेना कुरान अमस आयात अमस पाबे सूरा 10 सुबा आयात 3 मरमदी वचत पीबगी शक्ति पाइरिबा मपुसे अल्लाह खक्तनेबा मरि लेना ये बीबे सूरा 38 की आयात निफु मरि सुबदा अथाय पनखिबदा अदना थाजदबसिंग दमक्तदे वचत पिनबा से कनासु देररोय हाइदा अल्लाह बु यादबा अल्लाह रसूल भी यादव मखोई सिंग दमक्तदे वचत पी भाई बसे सफा तो भी मतान काम तो रोय मसे सूरा निफु सुबा या 35 पांदगिनी सिददि काय अंत कनाम तिये नबरै त्रे आजदब सिंग दमक्तदे नाइतोम लाकनी वचत पी मी अमत यावदना सूरा 35 सुबा या 30 दिना 30 फुद यावरिनसे लयाम लाटपा मुसिक सेकतबा मई मुटिना चिंगबा खुरम बसिंग दमक्तदे मखोयन लाइगी फरिस्ता सिंग असेंग मपुगी वचत पीबनी हाइना
ꯈꯨꯔꯨꯝꯃꯤꯕꯗꯣ ꯑꯃꯗꯤ ꯃꯨꯔꯇꯤꯅ ꯆꯤꯡꯕ ꯃꯈꯣꯏꯅ ꯈꯨꯔꯨꯝꯃꯤꯕꯗꯣ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯋꯥꯆꯠꯄꯤꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯗꯨꯁꯨ ꯑꯔꯦꯝꯕꯅꯦꯕ ꯍꯥꯏꯕꯗꯤ ꯃꯨꯁ꯭ꯔꯤꯛꯁꯤꯡꯗꯨꯅ ꯃꯈꯣꯏꯅ ꯑꯃꯗꯤ ꯊꯥꯖꯩꯌꯦꯕ ꯑꯜꯂꯥ ꯑꯃ ꯂꯩ ꯍꯥꯏꯕꯁꯤ ꯃꯁꯛ ꯎꯗꯕ ꯑꯆꯧꯕ ꯃꯄꯨ ꯑꯃ ꯂꯩ ꯍꯥꯏꯕꯗꯤ ꯃꯣꯏ ꯈꯪꯉꯦꯕ ꯑꯗꯨꯕꯨ ꯈꯪꯅ ꯈꯪꯅ ꯃꯗꯨꯕꯨ ꯗꯥꯏꯔꯦꯛ ꯂꯥꯠꯇꯕꯤꯗ ꯃꯗꯨ ꯌꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯋꯥꯆꯠꯄꯤꯕ ꯑꯃ ꯃꯣꯏꯅ ꯁꯦꯝꯃꯦꯕ ꯃꯔꯛꯇ ꯀꯔꯤ ꯃꯥꯒ ꯃꯄꯨꯗꯨꯒꯤ ꯃꯔꯛꯇ ꯃꯗꯨꯗꯤ ꯃꯨꯔꯇꯤꯅꯤ ꯈꯪꯗꯦ ꯂꯥꯏꯅꯤ ꯈꯪꯗꯦ ꯏꯁꯤꯡꯅꯤ ꯈꯪꯗꯦ ꯅꯣꯡꯃꯩ ꯀꯩꯒꯨꯝꯕ ꯑꯃ ꯃꯥꯅ ꯊꯝꯃꯒ ꯂꯥꯠꯂꯦꯕ ꯃꯥꯒꯤ ꯂꯥꯠꯂꯤꯕ ꯄꯣꯠꯇꯨ ꯃꯥꯅ ꯌꯧꯈꯤꯅꯕ ꯋꯥꯆꯠꯄꯤꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤꯗꯅꯤ ꯇꯧꯍꯤꯗꯀꯤ ꯀꯟꯁꯦꯞꯁꯤ ꯀꯥꯏꯔꯒ ꯃꯈꯣꯏꯁꯤꯡꯁꯤ ꯑꯔꯦꯝꯕ ꯇꯥꯔꯤꯁꯤ ꯃꯨꯁ꯭ꯔꯤꯛꯁꯤꯡꯒꯤ ꯃꯣꯏꯅ ꯐꯦꯜ ꯑꯣꯏꯔꯤꯕꯁꯤ ꯏꯁꯂꯥꯝꯗꯒꯤ ꯈꯨꯔꯨꯝꯃꯗꯤ ꯑꯜꯂꯥ ꯈꯛꯇꯃꯛ ꯈꯨꯔꯨꯝꯒꯗꯕꯅꯦꯕ ꯏꯕꯥꯗꯠ ꯇꯧꯔꯗꯤ ꯑꯜꯂꯥ ꯈꯛꯇ ꯇꯧꯒꯗꯧꯕꯅꯦꯕ ꯑꯗꯨꯒ ꯃꯔꯛꯇ ꯀꯅꯥꯒꯨꯝꯕ ꯑꯃ ꯊꯦꯠꯆꯤꯟꯕꯁꯨ ꯌꯥꯗꯦꯕ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯁꯦꯝꯕꯒꯤ ꯃꯊꯧ ꯇꯥꯗꯦꯕ ꯑꯜꯂꯥꯒꯤ ꯋꯥꯆꯠꯄꯤꯅꯕ ꯑꯃ ꯊꯝꯃꯒ ꯈꯨꯔꯨꯝꯃꯨ ꯍꯥꯏꯕ ꯑꯜꯂꯥꯅ ꯂꯩꯇꯦꯕ ꯈꯨꯔꯨꯝꯃꯗꯤ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯅ ꯃꯥ ꯈꯛꯇꯗ ꯈꯨꯔꯨꯝꯒꯗꯕꯅꯦꯕ ꯑꯗꯨꯅ ꯃꯔꯛꯇ ꯋꯥꯆꯠꯄꯤꯕ ꯍꯥꯏꯕ ꯂꯩꯇꯦꯕ ꯑꯗꯨ ꯂꯩꯇꯅ ꯈꯨꯔꯨꯝꯒꯗꯧꯕꯅꯦꯕ ꯋꯥꯆꯠꯄꯤꯕ ꯍꯥꯏꯕꯁꯤꯗꯤ ꯋꯥꯌꯦꯜ ꯅꯨꯃꯤꯠꯀꯤ ꯋꯥꯅꯦꯕ ꯁꯪꯁꯥꯔꯁꯤꯗ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯉꯩꯗ ꯅꯠꯇꯦꯕ ꯑꯩꯈꯣꯏꯅ ꯍꯤꯡꯉꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯤꯔꯅꯤ ꯕꯨꯖꯨꯔꯛꯅꯤ ꯋꯥꯂꯤꯅꯤ ꯑꯧꯂꯤꯌꯥꯅꯤꯅ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯑꯁꯤ ꯑꯃ ꯊꯝꯃꯒ ꯑꯩꯈꯣꯏꯒꯤ ꯋꯥꯆꯠꯄꯤꯅꯕꯅꯤꯅ ꯑꯩꯈꯣꯏꯅ ꯔꯥꯏ ꯇꯥꯔꯒ ꯍꯦꯛꯇ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯍꯦꯛꯇ ꯎꯅ ꯈꯣꯠꯄꯤꯅꯉꯥꯏꯒꯤ ꯅꯠꯇ꯭ꯔꯒ ꯃꯥꯅ ꯑꯜꯂꯥꯗ ꯋꯥꯆꯠꯄꯤꯅꯉꯥꯏꯒꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏꯕ ꯁꯐꯥ ꯇꯧꯅꯉꯥꯏ ꯁꯤꯖꯤꯟꯅꯕ ꯌꯥꯔꯣꯏꯕ ꯑꯗꯨꯅ ꯁꯐꯥ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯋꯁꯤꯂꯥ ꯇꯧꯕ ꯍꯥꯏꯕꯁꯦ ꯁꯐꯥ ꯇꯧꯕ ꯍꯥꯏꯕꯁꯦ ꯁꯨꯞꯅꯇꯒꯤ ꯋꯥꯆꯠꯄꯤꯕ ꯍꯥꯏꯕꯁꯦ ꯁꯨꯞꯅꯇꯒꯤ ꯋꯥꯌꯦꯜ ꯅꯨꯃꯤꯠꯇ ꯇꯧꯒꯗꯕ ꯋꯥꯔꯤꯅꯦꯕ ꯑꯗꯨꯁꯨ ꯀꯅꯥꯅ ꯑꯜꯂꯥꯅ ꯌꯥꯕꯤꯈ꯭ꯔꯕꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯅ ꯒꯥꯔꯦꯟꯇꯤ ꯈꯪꯕꯗ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯑꯗꯨꯁꯨ ꯃꯤꯑꯣꯏꯕ ꯑꯃꯠꯇꯅ ꯍꯥꯏꯕ ꯑꯣꯏꯊꯣꯛꯇꯦ ꯃꯈꯣꯏ ꯃꯁꯥꯕꯨ ꯋꯥꯌꯦꯜ ꯅꯨꯃꯤꯠꯇ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯒꯤ ꯑꯜꯂꯥꯗ ꯋꯥꯆꯠꯄꯤꯒꯅꯤ ꯍꯥꯏꯕ ꯃꯤꯗꯨꯅ ꯐꯅ ꯑꯆꯨꯝꯕ ꯆꯠꯄ ꯑꯁꯦꯡꯕ ꯇꯧꯕ ꯑꯣꯏꯔꯁꯨ ꯃꯔꯝꯗꯤ ꯃꯗꯨꯒꯤ ꯃꯒꯨꯟꯗꯨ ꯑꯜꯂꯥ ꯈꯛꯇꯅ ꯋꯥꯌꯦꯜ ꯅꯨꯃꯤꯠꯇ ꯂꯦꯞꯀꯗꯧꯕꯅꯦꯕ ꯀꯔꯤꯒꯨꯝꯕ ꯃꯤ ꯑꯃꯅ ꯃꯁꯥꯅ ꯍꯧꯖꯤꯛ ꯁꯪꯁꯥꯔꯁꯤꯗ ꯍꯥꯏꯔꯕ ꯃꯥꯅ ꯃꯤꯑꯣꯏꯕꯒꯤ ꯋꯥꯆꯠꯄꯤꯒꯅꯤ ꯑꯜꯂꯥꯗ ꯍꯥꯏꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯗු ꯃꯆꯤꯟ ꯊꯤꯔꯕꯅꯦꯕ ꯃꯤꯅꯝꯂꯕꯅꯦꯕ ꯑꯜꯂꯥꯒꯤ ꯑꯌꯥꯕ ꯄꯤꯗꯅ ꯇꯥꯏꯕꯪꯗ ꯃꯥꯅ ꯍꯦꯛꯇ ꯃꯗꯨ ꯍꯥꯏꯕ ꯑꯣꯏꯊꯣꯛꯇꯦꯕ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯀꯅꯥꯝꯇꯅ ꯋꯥꯆꯠꯄꯤꯕ ꯑꯣꯏꯊꯣꯛꯇꯦ ꯁꯨꯞꯅꯒꯤ ꯑꯜꯂꯥꯒꯤ ꯔꯁꯨꯜ ꯃꯨꯍꯝꯃꯗ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝ ꯈꯛꯇ ꯅꯠꯇꯅ ꯃꯁꯤꯒꯤꯗꯤ ꯐꯣꯡꯅ ꯌꯥꯎꯔꯦ ꯁꯨꯔꯥ 94 ꯁꯨꯕ ꯑꯩꯈꯣꯏꯒꯤ ꯑꯌꯥꯠ 86ꯇ ꯑꯗꯨꯅ ꯁꯐꯥꯒꯤꯗꯃꯛꯇ ꯁꯨꯐꯤꯖꯝ ꯙꯔꯃ ꯍꯥꯏꯔꯤꯕ ꯋꯥꯂꯤ ꯄꯤꯔ ꯑꯗꯒꯤ ꯕꯨꯖ꯭ꯔꯨꯛ ꯑꯗꯒꯤ ꯑꯧꯂꯤꯌꯥ ꯑꯝꯕꯤꯌꯥ ꯑꯃꯅ ꯇꯣꯉꯥꯟꯅ ꯑꯅꯧ ꯑꯅꯧꯕ ꯋꯥꯍꯩꯗꯤ ꯀꯨꯔꯥꯟꯒꯤ ꯋꯥꯍꯩꯗꯤ ꯁꯤꯅ ꯑꯅꯧ ꯑꯅꯧꯕ ꯑꯥꯔꯊ ꯍꯟꯗꯣꯛꯑ ꯑꯃꯅ ꯄꯨꯊꯣꯛꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯗꯤꯌꯣꯕꯟꯗꯤ ꯁꯨꯐꯤ ꯕꯔꯦꯜꯕꯤ ꯗꯤꯌꯣꯕꯟꯗꯤ ꯃꯣꯏ ꯃꯌꯥꯝꯁꯤꯡꯁꯤꯅꯅꯦꯕ ꯁꯤꯁꯤꯡꯁꯦ ꯃꯣꯏ ꯄꯩꯁꯥ ꯇꯥꯜꯂꯤꯕꯅꯦꯕ ꯃꯤ ꯂꯥꯠꯍꯜꯂꯒ ꯑꯩꯈꯣꯏꯒꯤ ꯃꯖꯥꯔ ꯂꯤꯡꯈꯠꯂꯒ ꯑꯗꯒꯤ ꯀꯕꯔꯗ ꯃꯤ ꯈꯤꯜꯂꯒ ꯙꯨꯞ ꯊꯣꯡꯕꯩ ꯈꯔ ꯊꯥꯊꯔꯒ ꯄꯩꯁꯥ ꯈꯔ ꯊꯥꯊꯔꯝꯃꯒ ꯄꯩꯁꯥ ꯇꯥꯅꯉꯥꯏ ꯂꯝꯕꯤ ꯄꯨꯊꯣꯛꯄꯅꯦꯕ ꯑꯗꯨꯅ ꯃꯣꯏ ꯁꯨꯝꯕ ꯇꯧꯔꯤꯁꯤꯡꯁꯤ ꯂꯣꯏꯅꯃꯛ ꯂꯥꯜꯂꯤ ꯏꯁꯂꯥꯝꯅ ꯇꯝꯕꯤꯕ ꯑꯗꯨꯒꯤ ꯋꯥꯡꯃꯗꯅꯤ ꯀꯨꯔꯥꯟ ꯑꯃꯁꯨꯡ ꯍꯗꯤꯁꯀꯤ ꯃꯥꯌꯣꯛꯇꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯃꯤ ꯑꯃꯕꯨ ꯑꯩꯈꯣꯏꯅ ꯆꯪꯈ꯭ꯔꯦ ꯑꯗꯨꯅ ꯁꯐꯥꯒꯤꯗꯃꯛꯇꯅꯦ ꯃꯥꯕꯨ ꯈꯨꯔꯨꯝꯒꯗꯕꯅꯤ ꯍꯥꯏꯕꯁꯤꯁꯨ ꯇꯐꯣꯡꯅ ꯇꯁꯦꯡꯅ ꯂꯥꯜꯂꯕ ꯄꯣꯠꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯃꯤ ꯑꯃ ꯋꯥꯌꯦꯜꯕ ꯑꯩꯈꯣꯏꯅ ꯍꯦꯛꯇ ꯕꯤꯆꯥꯔ ꯇꯧꯕ ꯃꯈꯣꯏ ꯖꯁ ꯇꯧꯕ ꯌꯥꯗꯦ ꯃꯤ ꯖꯅꯇꯤꯅꯤ ꯍꯥꯏꯕꯁꯦ ꯏꯕꯟ ꯔꯁꯨꯜꯁꯦ ꯑꯩꯈꯣই ꯖꯅꯇꯤꯅꯤ ꯈꯪꯉꯕ ꯃꯥꯕꯨ ꯑꯩꯈꯣꯏꯅ ꯀꯕꯥꯏ ꯀꯕꯔ ꯆꯠꯂꯒ ꯆꯠꯂꯨꯕꯒꯤ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤ ꯍꯛ ꯂꯩꯇꯦ ꯃꯗꯨ ꯑꯌꯥꯕ ꯂꯩꯇꯦ ꯁꯤꯈ꯭ꯔꯕ ꯃꯈꯩ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤ ꯗꯔꯨꯠ ꯁꯂꯥꯝ ꯊꯥꯒꯠꯄ ꯅꯠꯇꯅ ꯃꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯏꯁꯂꯥꯝꯅ ꯇꯝꯕꯤꯕꯗ ꯑꯁꯦꯡꯕꯗꯤ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯋꯁꯤꯂꯥꯒꯤ ꯑꯩꯈꯣꯏꯒꯤ ꯁꯐꯥꯒꯤ ꯃꯇꯥꯡꯗ ꯂꯣꯏꯁꯤꯟꯖꯔꯦ ꯋꯥꯆꯠꯄꯤꯕꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯂꯣꯏꯁꯤꯟꯖꯔꯦ